Assalamualaikum warahmatullahi wabarakatuh. Taibang mapu Allah Taala na mahaki yum mama taibang pandasda lepi na bagi damakta malem thakta mafam khanbiraga madabu sana bagi damakta ya thang pibirak bahai base so ba thawdang masin na birak bahai base banda gi di taibang phawagi mathakta laibang phawan adung ba laibang phawa se Hazrat Ibrahim alayhi salam amasung mahaki masai bo Hazrat Ismal alayhi salam ni mafam da thokki Kawas Sharif amu hana sagat anabgi dugumba thawdang ase makoi gi mathakta pibi ningsing baye Hazrat Aswat haibadi amu banung ase ahan bada ango boirami asmandagi habdi nongdol thakpagi tarakpani haibadi mapa masana kabasari base saba hugalakpada awang mafamda awang basaru duka nanabagi wakhal thamakpada hairiba nung ase asmandagi tarakhibani khoi gi manakta hairiba nung ase sina duna makoina mathakta hakpa matamda nung ase mathakta kakhatuna haibadi nung ase mateng phanglamni aduga ngasi vigyanik singna scientist singna hairiba nung ase sing namak asmandagi haibadi nomolol taktagi lakhibra haina changyeng chu tawkre mastagi khangma ngami madudi mas esperewek haibadi asmanda pairiba nung sing adugi manungda aman interesting oibo phomabadi Hazrat ase ahan bada ngawrami aduga matungdadi masi mugre masida alimul masingna khanaba amasung mayamda tabiba takiba haibiba madi hairiba Hazrat Aswat ase huza singna Hazrat singna Kawas Sharif lingbirapwa singna tawab tauba matamda mangonda chupa matamda Haji Singi haibadi tawab tauriba singi momin musalman singi guna ado maduna maram oiraga mukhibani asumda pautak ki oibo phumju thambiba yawi hari wafam ase kayamuk sumbage haibadu bigyani ke maikai dige muk thamjage tasengna mat masibu changyeng taurubata hairiba adugumba nung ase ango boina laki haibase astorat ase achumba phone astorat khuding makki bot oiramde ahan bada ango bana traga ngawruna boina laki aduga matungda haibate atmosphere Salam-gi bo question dona leiriba nongsit koyom asigi manungda leirakpada oxygen gi thengnarakpada hairiba nung ase musalla I haiba asin aduna taseng namak Kawas Sharif ta leiriba Hazrat Aswat ase asteroid asmadigi lai haibase madi chume masida wahang kharal hangnei madudi janatagi thadarakpa Hazrat Ismail amasung Hazrat Ibrahim amasung Ismail mapa masagi Kawas Sharif sabada mateng pangba lana thadarakpane habsi karayo chumbage masidi asmanda paiduna leiba no modo thakta paiduna leiba asteroid amani masida aikoina hygienic ba wafam amadi paiduna leiba asteroid ase aikogi yumda kari gi taraktabage aduga karama matamda tarakpage Hazrat Ibrahim amasung Ismail gi aduga matam haibadi Kawas Sharif awang bagi thaga se kakhatpagi tangai phadaba matamda karamna tarakli bano masina ahanba wahangi pokom ne madudi matam gi wafam ma ani sobata adung bawang bakaba tangai pharaktaba daka oirakpa matamda kari gi tarakli bano masina ani subo asumba khudong saba piriba thongdok sing ase masiba lagi kusini mahaki thawjani haidana karamba Salam-gi natraga mahusagi thawongni haigate tasengna kudong saba piri base masimag lagi thawjani masina Kawas Sharif ta leiba Hazrat Aswat ki wafam oikre aduga ikoina ningsing ngai oiba amadi Kawas Sharif Hazrat Ibrahim alayhi salam amsung Ismail mapa masana saraba matungda makoina apen ba phongdokhi de nuai ba phongdokhi de adugi mahutta makoi lurukna ki sajda tawki Allah da changjaki aduga tawba tawki kari mara langjarubagi tawba lo taseng namak aikoina kari ma masjid ama lagi lambi de kari ma makatok sera bade koi chok tok sei apen ba spok sei kari gino haiba bo ai adugum balila sadaka khairat natraga dan adu pi bangamle apaba thabuk tawre haina taseng namak te hang na piriba dan aduga sadaka aduda ayhaki ikhlas puksin singba kaya miyamna yauri bake amaso taseng namak masida izzat ki natraga mahi pangingbagi natraga karigumba dos gun ta dise na teko aduna afaba thabuk tawba koding makta Allah wala singna masung paigambar amade rasul singna masagi asoiba angamba yaukiram nabadi madu Allah na pabi na bagi damakta amade tawjari ba amal da mapung phaba amal wahin binabagi damakta mapu mongonda handin jaba changsil jaba amasung tawba
ꯀꯔꯤꯒꯨꯝꯕ ꯂꯥꯟꯈ꯭ꯔꯕꯁꯨ ꯏꯔꯥꯟ ꯑꯗꯨ ꯀꯣꯛꯄꯤꯌꯨ ꯑꯣꯏꯅ ꯍꯥꯏꯖꯕꯁꯦ ꯃꯍꯧꯁꯥ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯛ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯃꯁꯨꯡ ꯏꯁꯃꯥꯏꯜ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯑꯗꯨꯃꯛ ꯇꯧꯖꯈꯤ ꯇꯧꯖꯈꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯔꯥ ꯑꯃꯅꯤ ꯃꯁꯤꯅ ꯀꯕꯥ ꯁꯔꯤꯐ ꯁꯥꯕꯒꯤ ꯃꯇꯥꯡꯅꯤ ꯑꯗꯨꯒ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯕꯥ ꯁꯔꯤꯐ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯅꯤꯃꯛꯅ ꯇꯧꯈꯤꯕ ꯐꯤꯀꯔꯗꯤ ꯀꯕꯥ ꯁꯔꯤꯐ ꯑꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯑꯁꯃꯥꯟꯒꯤ ꯐꯔꯤꯁꯇꯥ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯛꯂꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯄꯨ ꯅꯤꯡꯅꯐꯝ ꯂꯥꯏꯅꯤꯡꯁꯪ ꯑꯃ ꯑꯣꯏꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯐꯤꯀꯔ ꯑꯃ ꯃꯈꯣꯏꯗ ꯂꯥꯛꯈꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛꯄ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯊꯧꯖꯥꯟ ꯀꯌꯥ ꯍꯥꯏꯕꯗꯤ ꯇꯨꯡꯂꯝꯆꯠ ꯐꯥꯎꯕ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠꯅ ꯖꯨꯛ ꯖꯨꯛ ꯍꯥꯏꯕꯗꯤ ꯖꯃꯥꯅ ꯈꯨꯗꯤꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃꯜꯁꯤꯡ ꯀꯕꯥ ꯁꯔꯤꯐ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯨꯅꯤꯌꯥ ꯑꯁꯤꯗ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯔꯕꯥꯅꯤ ꯑꯁꯤꯁꯨ ꯑꯃꯅꯤ ꯀꯨꯔꯕꯥꯅꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤꯗ ꯑꯝꯕꯤꯌꯥ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯅꯥꯛꯇ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯃꯔꯨꯝ ꯄꯥꯎꯖꯦꯜ ꯂꯥꯛꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯗ ꯂꯥꯛꯄ ꯄꯥꯎꯖꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯪ ꯍꯥꯏꯕꯁꯤꯁꯨ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯎꯃꯤ ꯅꯠꯇ꯭ꯔꯒ ꯁꯥꯙꯥꯔꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯃꯤꯑꯣꯏꯄꯣꯛ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯃꯤꯑꯣꯏꯄꯣꯛꯁꯤꯡꯗ ꯃꯪꯕ ꯃꯪꯒ ꯑꯋꯥꯡ ꯃꯤꯆꯝꯁꯤꯡꯗ ꯃꯪꯕ ꯃꯪꯒ ꯑꯃꯁꯨꯡ ꯐꯠꯇꯕ ꯂꯩꯈꯥ ꯇꯥꯔꯕ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯑꯈ꯭ꯂꯥꯛꯀꯤ ꯔꯖꯤꯂꯥ ꯃꯈꯣꯏꯒꯤ ꯑꯈ꯭ꯂꯥꯛꯅ ꯌꯥꯟꯁꯤꯟꯅꯕ ꯃꯣꯠꯁꯤꯜꯂꯕ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯪꯕ ꯃꯪꯒ ꯈꯦꯠꯅꯩ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯪ ꯑꯁꯤꯁꯨ ꯊꯥꯛ ꯂꯩ ꯑꯁꯨꯝꯅ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯟꯈ꯭ꯔꯕ ꯑꯐꯕ ꯃꯨꯠꯇꯀꯤꯁꯤꯡ ꯑꯗꯨꯒ ꯋꯥꯂꯤꯁꯤꯡ ꯀꯥꯃꯤꯜ ꯋꯥꯂꯤꯁꯤꯡ ꯃꯈꯣꯏꯒꯤ ꯃꯪꯗꯤ ꯇꯁꯦꯡꯅꯃꯛ ꯏꯜꯍꯥꯝꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯑꯗꯨꯒ ꯅꯕꯤ ꯄꯩꯒꯝꯕꯔꯁꯤꯡꯒꯤ ꯃꯐꯝꯗꯅ ꯔꯤꯚꯦꯂꯦꯁꯟ ꯋꯥꯍꯤꯒꯤ ꯊꯥꯛꯅꯤ ꯑꯗꯨꯅ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟ ꯌꯥꯝꯗ꯭ꯔꯕꯗ 3ꯂꯛ ꯃꯍꯥꯛꯀꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯍꯟꯊꯪꯗ ꯐꯪꯖꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯃꯆꯦꯠ ꯑꯣꯏꯔꯤꯕ ꯍꯖꯔꯠ ꯏꯁꯃꯥꯏꯜ ꯑꯂꯩꯍꯤꯁꯁꯂꯥꯝꯕꯨ ꯃꯈꯨꯠꯃꯛꯅ ꯁꯨꯔꯤ ꯄꯥꯏꯗꯨꯅ ꯃꯉꯛꯇ ꯂꯦꯟꯕ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯦ ꯇꯣꯏꯅ ꯎꯔꯝꯃꯤ ꯌꯥꯝꯗ꯭ꯔꯕꯗ 3ꯂꯛꯇꯤ ꯎꯔꯝꯃꯤ ꯃꯁꯤꯗ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯑꯁꯤꯒꯨꯝꯕ ꯐꯩꯁꯂꯥ ꯑꯃ ꯇꯧꯖꯈꯤ ꯃꯗꯨꯗꯤ ꯃꯁꯤꯗꯤ ꯑꯜꯂꯥꯍꯒꯤ ꯊꯧꯗꯥꯡꯅꯤ ꯏꯁꯥꯔꯥꯃꯛ ꯑꯣꯏꯔꯕꯁꯨ ꯃꯪꯃꯛ ꯑꯣꯏꯔꯕꯁꯨ ꯃꯁꯤꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯗꯤ ꯌꯥꯊꯪꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯁꯦ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯆꯦꯠꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯏꯔꯨꯖ ꯃꯥꯏꯊꯍꯟꯗꯨꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯍꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯆꯧꯕ ꯃꯤꯑꯣꯏꯄꯣꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯍꯜꯂꯝꯃꯤ ꯃꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯑꯃꯗꯤ ꯁꯩꯇꯥꯟꯒꯤ ꯙꯣꯀꯥ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯁꯥꯙꯥꯔꯟꯒꯤ ꯃꯤꯁꯤꯡꯗꯅ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯧꯔꯕꯗꯤ ꯇꯧꯒꯦ ꯍꯥꯏꯅ ꯅꯤꯡꯂꯕꯗꯤ ꯁꯩꯇꯥꯟꯒꯤ ꯙꯣꯀꯥ ꯑꯁꯦ ꯍꯦꯛꯇ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯄꯨꯛꯅꯤꯡꯒꯤ ꯐꯤꯔꯦꯞ ꯑꯗꯣ ꯃꯥꯡꯍꯟꯅꯅꯕ ꯄꯨꯛꯅꯤꯡꯒꯤ ꯐꯤꯔꯦꯞ ꯑꯗꯣ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯐꯤꯔꯦꯞ ꯑꯗꯨꯒꯤ ꯂꯩꯈꯥ ꯇꯥꯍꯟꯅꯕꯒꯤ ꯆꯤꯡꯊꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯍꯦꯛꯇꯃꯛ ꯂꯥꯛꯏ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯍꯧꯁꯥꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯏꯁꯤꯡꯒꯤ ꯅꯨꯡꯁꯤꯠꯀꯤ ꯃꯁꯛꯅꯤ ꯑꯔꯦꯞꯄ ꯅꯥꯏꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯗ ꯑꯍꯥꯟꯕꯗ ꯙꯣꯀꯥ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯖꯔꯠ ꯃꯃꯥ ꯏꯕꯦꯝꯃ ꯍꯖꯤꯔꯥꯗ ꯍꯥꯏꯔꯤꯕ ꯁꯩꯇꯥꯟꯒꯤ ꯙꯣꯀꯥ ꯑꯁꯤ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯛꯏ ꯁꯩꯇꯥꯟꯅ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯃꯤꯑꯣꯏꯄꯣꯛ ꯑꯃ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯎꯅꯅꯕ ꯆꯠꯄ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯂꯦꯟꯅꯅꯕ ꯃꯄꯥꯒꯤ ꯈꯨꯠꯃꯛꯅ ꯁꯨꯔꯤ ꯄꯥꯏꯗꯨꯅ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡꯗ ꯄꯨꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯏꯕꯦꯝꯃ ꯍꯖꯤꯔꯥꯅ ꯃꯈꯣꯏꯗ ꯄꯥꯎꯈꯨꯝ ꯄꯤ ꯃꯗꯨꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯁꯥꯒꯤ ꯊꯋꯥꯏꯒꯨꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯆꯥ ꯑꯁꯤꯕꯨ ꯇꯥꯡꯅ ꯐꯪꯕ ꯃꯆꯥ ꯑꯁꯤꯕꯨ ꯃꯈꯨꯠꯃꯛꯅ ꯂꯦꯟꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯃꯍꯥꯛꯀꯤ ꯏꯃꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯩꯇꯥꯟꯒꯤ ꯙꯣꯀꯥꯗꯨ ꯆꯪꯕ ꯉꯝꯗ꯭ꯔꯕꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯏꯁꯃꯥꯏꯜ ꯑꯂꯩꯍꯤꯁꯁꯂꯥꯝꯗꯁꯨ ꯍꯥꯏꯔꯤꯕ ꯙꯣꯀꯥ ꯑꯁꯦ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯍꯖꯔꯠ ꯏꯁꯃꯥꯏꯜ ꯑꯂꯩꯍꯤꯁꯁꯂꯥꯝꯗ ꯁꯩꯇꯥꯟꯅ ꯆꯪꯕ ꯉꯝꯗ꯭ꯔꯕꯗ ꯑꯔꯣꯏꯕꯗ ꯍꯖꯔꯠ इब्राहिम अलैहिस्सलाम दा धोखा असी तौरमे मदुदी करमना धोखा असी तौबगे हाइबबु मंगलमसत की इतिहास हजरत आदम अलैहिस्सलाम की मसा सिंगी हाबिल अमसुंग काबिल अनिमकना हाटनखिबगी थौओ अमसुंग हाटपगी फजदबा ताइमंग पानबजे लेहोबो वारी पुनमक असे निंगसिंग हंदुना मंगोंदा हाइखि मदुदी नहाक नसाबु नखुत मंगना लेंदुना हाटकदोरिबसे मपुगी बलिदान अमसुंग कुर्बानी की मिंगदा नहाक बदनाम ओइरगनी
ฮาบิลละมาส่งกาบิลนะมันจะนำโอคิบกมมาคอยยาป่ามบะมีหัวบะหากิพวกนี้งี้ใช้เท่าชินนะมาคอยน้ำมันน้ำมาบอกฮักนะกิบะมองอดุกีจับมาดันนะฮักสุมันจะนำโอหัวระกันนี้ให้นัดตัวกัสตอร์มีมันจะมาสดาจอิบราฮิมอะลัยฮิสสลามนำฮักอิมานมาสู่โรฮานีที่ปังกลนะใช้การที่ตัวกาตัวอิไลเลยนะตัวคิรามีมันจะดีมาเซอัลลอฮ์ตาลากิยาทางนี้ให้นำฮักนำฮักที่ฟิเดียมันจะเจ็ดนะทางHazrat Ibrahim Aleihis na masabu apaba phizon selan duna thauden David na lu na na zana pura ba matungda mahaki mangi wari amasung maduda mahak na laujari ba artha amasung mahaki pokningi phire ba do masai bo da ningchingki thamki madudi ipagi bungo ipagi mangda ikhut mangda nahak ko qurbani tawba urami hayu isagi kari wakal no masano pada hanglibagi maramdi qurbani tawada chamam na bapokpagi natte toigum sung sahi Tara mari tara mga katangay di ba suri ba masano pagi wakal na sing na bakarang wedra hain hanjaban nong sana nong sapok pagom uksien saw ba mapana uksien saw ba machapo ya hebdo achumbani mapai mo ya thang ta bada Hazrat Ismal na mapagi mapamda no sinongon ba wahin na pakum pirakhi o abazan ipata Allah na pibirak pa ya thang ado mapung phana pang thok piyo Allah na san birabadi akhang kan basing manungda nasasuk phang bigani Amaram da khantaningai ni ahlo isilaklaba mapunsigi aroi batangkakta Allah da hajani jaraba matung da tang na phangjakhiba thamoi gi mani muktani Ismail ayuki no korongi ahingi na thajani Ibrahim gi asigumba tanja tang na phangjaba nabuat ki thampak ta taibang lamjing maira oi hodo gadoriba amatangai raba matsabu mapugi hukumda haibde mapugi hukumna mapugi nungsibana mapugi kizabana Hen bana balidan Qurbani tokam dapuke Qurbani tawna na bathawang loire kudang takal ami makata suri pairami haibin bamasani mapagi aning bathungan laba thawai na pontha pirage khannangai duna laikre Hazrat Ibrahim alayhis salam na masabu lena na bahon narakre farista puna maksu angak pacannakre asman dagi yeng narakre adubo khudagi hukum ni kanana kari hairu bangang ban matang asi yoksan laklabada masana mapada aroi ba darkhas amatang tawjarakhi abazan ipagi phirol tasin khomjin biyo ikong ikut ase punsin biyo maram de len ma matam da chena kol khang na bawat narakpada chong phalak pasu yai madu oirabadi akhang kan di haibi khini amasung ipagi phirol de i nai chong khi pasu yai aduna bazan suriya do yamna thawan biyo thawai chat padawada naba ai bu len ba loiraga palem imagi mapamda ai salam kambiyu amasung masakai na masak tawa zerabi imada ai gi phirol sinabiyu kharagi makai de masaku khang ngomna daba masagi waising ado taraga Allah gi yathang pangthok pada mapa ai gi teng pangli bani siramdai gi mikuk sida o kaya da siraba isam alhamdulillah hai do na barai bakte chupirami Hazrat Ibrahim alayhis salam na masa ibu gi mak thang thaba horaklami adubo sang lamde thang thaudrama le hai do na han na penglami taigum sung le lami adu waira bas Ismail gi tu ha ama phaba tuk lamde matau adu uraga masa ibu na mapa thang sakki abazan nasabu op ne hiban biyo maramdi ifana isa ai nasa ai gi mai thong uragani amasung aina thang ado uragani ipa isagi nung sinaba amasung thang do uraga pakhat pa phawrak tuna chong phanba torak pa tarabadi Allah gi athang pangthokpada ape apanba wai ki basu yai mapai ko na masana haiba du maktawrami handak mukti arei ba thadu na thawra basuri ado bismillah galwena na kan ne lelami asman thakta nomodon thakta farista punamang na ang pagalloina na awa charmi amsung Jibril alayhis salam na asman dagi Allahu akbar haina lawlan Hazrat Ismail alayhis salam na kunjala do targa la ilaha illallah wallahu akbar Allah dagi hena ning madamatik sabam pu kana laite Allah na kwai dagi na sawi haina ba kompirakhi kolaw asigi matung ina Hazrat Ibrahim alayhis salam na so Allahu akbar walillahi hamd Allah na khwai dagi shawbani amsung thagat sari pulmak Allah tabuni haina kumlaklami
masigi apun bu wahi pareng ahum asina sunate Ibrahimi oikibana kayamat phawa Muslim singna ayyame tasriki takbir oina faraz namaz khudingi matungda amuktang haibu wajib oi haure matang siyorokpada Hazrat Ismal di mathwai Allah gi mafamda balidan tawba fangjabagi harau leidi amaram Hazrat Ibrahim namuk hanna arei bathadon suriya do lelabsom amuk hanna len bat changlamde matamasda gaibi khonjen haibidi udaba maike dingi khonjen lama laklami madudi o Ibrahim yare nahakna mangbu taibangda thabak oina onthokle haiba inba mapu masak khangbagi changyeng tawba pambani nasabu lelhange haidura ya pambanate mawo somna mapamasa parikya haibidi changyeng da mai pakhan birami mapamasa ni lengdana leidi khudak aduda Hazrat Jibril Aleihis salam na farista aduna dumba haibadi yawgum sa ama puraktuna Hazrat Ibrahim da lena na mapirambi haibadi masagi mahut sinduna dumba ado Qurbani tawna na sinarami Hazrat Ibrahim gi mai kaida Allah gi mafamda wahi laktuna pawyan piraki o Ibrahim nang na mangbu thabak oina utle taseng namak masi yamna chawraba changyeng amani haujikti na chanu pabu thatuk piro nahakna lepliba dumba ado haibadi nanakna lepliba dumba ado oina lelo nasaki mahutta aidi mawong asun maram okpasingbu haiba inbasingbu thaujanbibani Hazrat Ibrahim Aleihis salam na dumba ado Qurbani tawrami dumba Qurbani tawba loiraga masa ibugi makut paiduna harau mayumda maikai panglagtiningai sukriyada tawduna nafli namaz solami sinai khoina ngasi sa amabu asinang ai khoina ngasi sa amabu haibadi Qurbani tawbada jaiz oiba ayaba pibi khaba sa singna mahut sillaga aikhoina Qurbani tawjari mase Hazrat Ibrahim Aleihis salam na mahakki nungsijaraba masa ibungo Hazrat Ismail Aleihis salam gi mahut dubbana singkibagi paramal amani taigumsung Hazrat Ibrahim Aleihis salam dagi karamba parikha changing lawkibage aduga aikhoidana kari changing lawbiri bage asina laibok phabani aikhoida asigumba awaba thamoi set kaigedaba changing Allah na lawbidri taigumsung changyeng ilaw madugi sawabado panghanbinaba kudong saba peri madudi ai thawaigi masak oiraba ai nungsijaraba isa ado Allah da Qurbani tawbaga pangkhak oina nakusu tawwo Qurbani sana mahut sinduna tawba tabu sa amasung ido yawroi Allah da sangjariba pukning takwa adu yawgani aduna aikhoina Hazrat Ibrahim Aleihis salam amasung Ismail ningsing bagal loinana matam aduda makoina kathokkiba amasung sana mahut sillaga Qurbani tawkiba adumak aikhoina parmal ama ona lawbaga loinana aikhoina adugumbagi awangba thaki Qurbani adu yawnanaba hotnagadabani